ꯍꯧꯈꯤꯕ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 6ꯇꯒꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯤ ꯏꯆꯥꯅꯨꯄꯤ ꯅꯤꯡꯊꯣꯏꯉꯝꯕꯤ ꯑꯗꯨꯒ ꯏꯆꯥꯅꯨꯄꯥ ꯍꯦꯃꯥꯟꯖꯤꯠꯕ ꯃꯣꯏꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯒ ꯂꯥꯛꯄꯗꯨ ꯉꯔꯥꯡꯁꯤ ꯅꯍꯥꯟꯁꯤ ꯁꯗꯟꯂꯤ ꯃꯣꯕꯥꯏꯜ ꯏꯟꯇꯔꯅꯦꯠ ꯍꯥꯡꯂꯕ ꯃꯇꯨꯡꯗ ꯃꯣꯏꯒꯤ ꯑꯁꯤꯕ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯐꯣꯇꯣ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄꯗꯒꯤ ꯃꯌꯥꯝꯅ ꯃꯣꯏꯒꯤ ꯁꯨꯃꯥꯏꯅ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯀꯟꯐꯥꯔꯝ ꯑꯣꯜꯃꯣꯁ ꯇꯧꯔꯦ ꯍꯥꯏꯅ ꯂꯧꯕ ꯇꯥꯔꯦ ꯉꯔꯥꯡ ꯃꯣꯏꯒꯤ ꯚꯤꯗꯤꯑꯣꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯣꯇꯣꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕ ꯃꯣꯏꯅ ꯇꯧꯔꯝꯃꯤꯕ ꯊꯕꯛ ꯊꯧꯑꯣꯡ ꯄꯤꯛꯈ꯭ꯔꯕ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯇꯧꯕꯤꯔꯝꯃꯤꯕ ꯃꯗꯨꯒꯤ crime yamna heinous oiba crime ni aduna state government na akoi strongest term da condemn tawi tumba sanga da satkadabli set sarkar amadi manipuri miyam punama bharat ki praja punama prithvi praja punama madu strongest term da condemn taw hum thoi ena soi gi bot lai hairiba case si mayam ne khangire july gi tarukgi paunarapuduna thiba sidaida JSC ꯁꯦꯝꯗꯅ ꯃꯥꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯨꯡ ꯃꯅꯨꯡ ꯁꯔꯀꯥꯔꯒ ꯑꯩꯒ ꯍꯟꯅ ꯎꯅꯗꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯕ ꯃꯇꯨꯡꯗ ꯀꯦꯁꯁꯤ ꯈꯤꯇꯪ ꯃꯁꯥ ꯕꯣꯗꯤ ꯀꯔꯤꯁꯨ ꯐꯪꯕ ꯉꯝꯗꯕ ꯑꯗꯒꯤ ꯁꯤꯔꯕ꯭ꯔꯥ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯗꯕꯗꯒꯤ ꯃꯁꯤ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯇ꯭ꯔꯦꯁ ꯇꯧꯅꯅꯕꯁꯤ ꯑꯩꯈꯣꯏ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯗ ꯁꯤꯟꯅꯁꯤ ꯍꯥꯏꯅ ꯇꯧꯕꯗꯒꯤ ꯃꯌꯥꯝ ꯐꯦꯃꯤꯂꯤ ꯑꯃꯗꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ CBIꯗ ꯏꯟꯇ꯭ꯔꯦꯁ ꯇꯧꯖꯈꯤꯕꯅꯤ ꯑꯥꯒꯁꯀꯤ ꯇꯥꯔꯤꯛ 29 CBIꯅꯁꯨ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯣꯏꯒꯤ ꯒ꯭ꯔꯥꯎꯟ ꯊꯤꯕ ꯌꯥꯕ ꯊꯤꯔꯝꯒꯅꯤ ꯃꯗꯨ ꯑꯩꯅ ꯎꯔꯨꯕ ꯌꯥꯗ꯭ꯔꯦ ꯑꯩꯒꯤ ꯒꯣꯔꯃꯦꯟ ꯁꯥꯏꯠꯇꯒꯤ ꯅꯍꯥꯟ ꯁꯗꯟꯂꯤ ꯍꯥꯏꯔꯤꯕ ꯏꯆꯥꯅꯨꯄꯥꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯣꯏꯒꯤ ꯐꯣꯇꯣ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄꯗꯒꯤ ꯈꯨꯗꯛꯇ ꯑꯩꯈꯣꯏ ꯃꯊꯪ ꯐꯥꯎꯅꯔꯒ ꯇꯧꯕꯗꯒꯤ ꯍꯥꯟꯅꯗꯒꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟꯅꯁꯨ ꯃꯣꯏꯒꯤ ꯇ꯭ꯔꯦꯛ ꯇꯧꯕ ꯇꯦꯂꯤꯐꯣꯟ मोइने इचाजिंगना पाइगिबा टेलीफोन अदगी कराना पाइरी कराइदा तवि सिदु अखोइ सेनरगा लापनि अदु CBI gi issue moi senaramgani aduna ngarang si athengbada honorable union home minister Chahi chan jinang phone torkanda sigi case si yamna nuaitaba yamna heinous oiba mioibana tawhidaba poni aduna hairiba posi akhoi strongest term da condemn to bolo na marale besing pharana hona gane aduna hayengmak special director CBI Shri Ajay Bhatnagar special flight ama torkana kharkani aduga maga loina nami DIG amasu yawri hai aduna moi ngasai thungre he thungnabaga moi manga galoina na he thungnabaga moi thokdok thokphom da kari da moi gi tawum thokpa ngasai phangi clue mayam gi matungina moi investigation adum sport sat khare ji phawa halakri horen halaga aiga unagani moi aingonda unanabagi magi appointment लौरे अदुना मणिपुर की प्रजा मियाम दा मरोइना छात्र छात्री आइसो सिंगा मणिपुर सरकार की साइड तगी अमदी सेंट्रल गवर्नमेंट की साइड तगी ऑनरेबल यूनियन होम मिनिस्टर ना हायरकपा अदुगा CBI के डायरेक्टर मक लाक्तना सिदैदा स्पोर्ट इन्वेस्टिगेशन तौनबगी लाइबसिगी इम्पोर्टेंस केस द पीरिबा सीरियसनेस टू थाजबिरे हरगा छात्र छात्री आलमनि माइबेन मणिपुर की मायाम पुनमंगना सिविल सोसाइटी पुनमंगना गवर्नमेंट न तवैबा लौरैबा एक्शन अदुगा CBI के थ्रू द तौरैबा एक्शन से थाजब थंबिरगा शांत पुनिंग फाथरगा शांति तौबियो सुंसोय सोयदना हाइरिबा इचानपी अमदि इचानपा अनि तमथिना मिहाथिना मिनुंगसी याउना हालमे बकांगुदो फारगा सोयदना चप चाबा मतिक चाबा दंडी लोगी मतुंगिना पीगनी हाइबसि मियामना थाजब थमजरी अन मियामना पुनिंग फाथबिरगा CBI ना पाइखलिबा तखलाइबा थबक्सि मतम खरा पीबीयू यंगबियू हाइगना अपील तौजरी